Hello everyone and welcome back to my channel. Ma'am, ngasi ay breakfast ta chowmin oina tawrani do si chowmin se ay huji boil tawba khotpa lore bako do chowmin ngobada ay kari hapkani haidumu ma'am da yeng halage ado ma'am sida kari pata laire adaidi sida janam laire adaidi sida tilauga tomato ga morok atekpaga laire bako do si se chowmin ngobada haptoine bako ay adaidi asida Maggi masala packet ni khak laure sigada sauce packet macha ama laure ado si singni do ai huji ngauba hogalage ma'am yengminarasi ꯌꯥꯝ ꯉꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯆꯧꯃꯤꯟꯁꯨ ꯍꯥꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯊꯛꯇ ꯃꯦꯒꯤ ꯃꯁꯥꯂꯥꯗꯣ ꯑꯗꯨ ꯄꯦꯀꯦꯠ ꯑꯅꯤꯃꯛꯁꯦ ꯑꯩ ꯁꯤ ꯃꯊꯛꯇ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯗꯤ ꯅꯧꯅ ꯍꯧꯒꯠꯆꯔꯛꯄꯅꯤꯅ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯌꯥꯝꯁꯤꯗ ꯂꯧꯔꯦ ꯍꯧꯖꯤꯛ ꯆꯧꯃꯤꯟ ꯉꯧꯕ ꯑꯗꯣ ꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯍꯧꯖꯤꯛ ꯁꯣꯁ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯉꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯁꯣꯁ ꯍꯥꯞꯄꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯁꯣꯁ ꯍꯥꯞꯄꯦ ꯑꯗꯣ ꯆꯧꯃꯤꯟꯁꯦ ꯑꯩꯅ ꯊꯨꯒꯥꯏꯔꯤꯅꯦꯕ ꯁꯥꯡꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯗꯣ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯃꯌꯥꯝꯗꯨꯒ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯧꯃꯤꯟ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯈꯣꯡꯎꯞ ꯊꯝꯕꯒꯤ ꯔꯦꯛ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯨꯗꯣ ꯀꯟꯅ ꯃꯥ ꯁꯦꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯇꯧꯔꯒ ꯁꯦꯝꯃꯤꯟꯅꯔꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯔꯦꯛꯁꯦ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯗꯣꯡꯁꯦ ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯕꯅꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯅ ꯈꯣꯡꯎꯞ ꯊꯝꯕꯒꯤ ꯔꯦꯛ ꯆꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯁꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯗꯤ ꯂꯣꯏꯔꯕꯅꯦꯕꯀꯣ ꯁꯦꯝꯕꯗꯣ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣ ꯂꯧꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯧꯕꯗ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯤꯒꯁꯨ ꯗꯤꯖꯥꯏꯟ ꯈꯤꯇꯪ ꯍꯥꯞꯄꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯅꯤꯡꯉꯥꯏ ꯍꯥꯏꯅ ꯑꯗꯣ ꯁꯤꯗ ꯃꯈꯣꯡꯗ ꯁꯨꯃꯥꯏꯅ ꯚꯤ ꯁꯦꯞꯇ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯁꯤ ꯃꯊꯛꯁꯤꯗꯁꯨ ꯍꯥꯞꯄꯦꯕꯀꯣ ꯗꯤꯖꯥꯏꯟꯁꯦ ꯑꯗꯣ ꯁꯤ ꯀꯂꯔꯁꯨ ꯍꯥꯞꯇꯣꯏꯅꯦꯕ ꯀꯂꯔ ꯇꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯂꯩꯗꯩ ꯁꯔꯨꯛ ꯌꯨꯝꯗ ꯂꯩꯕ ꯎꯕꯥꯛꯅ ꯁꯦꯝꯃꯤꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯪꯗꯣꯡ ꯑꯅꯤꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯀꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯊꯛꯇꯒꯤꯁꯦ ꯃꯆꯦꯅꯦꯕꯀꯣ ꯃꯈꯥꯒꯤꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥꯅꯦꯕ ꯑꯗꯣ ꯃꯆꯦꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯀꯣꯟꯕꯤꯔꯤꯅꯦꯕ ꯑꯁꯤꯗ ꯌꯦꯡꯉꯣ ꯀꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯁꯦ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔ ꯄꯣꯠꯅꯤ ꯆꯥꯔꯝꯗꯥꯏꯗꯇꯅꯤ ꯈꯟꯅꯔꯤꯁꯦ ꯃꯤꯅꯦ ꯁꯛꯁꯦ ꯀꯩ ꯃꯥꯜꯂꯤꯅꯦ ꯌꯦꯡꯉꯣ ꯃꯃꯤꯠꯁꯤꯒ ꯑꯣꯂꯥꯡꯗ꯭ꯔꯥ ꯅꯪ ꯀꯣꯜꯂꯤꯗꯣ ꯍꯥꯃꯤꯅꯤ ꯑꯣꯂꯥꯡꯗ꯭ꯔꯥ ꯅꯪ ꯀꯣꯜꯂꯤꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯏꯕꯥꯏꯒ ꯑꯩꯈꯣꯏ ꯕꯥꯕꯨꯒꯁꯨ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥ ꯄꯄꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯣꯏ ꯌꯧꯔꯛꯇꯅ ꯑꯣꯛꯄꯒꯤ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯗꯣ ꯊꯣꯛꯄꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯟꯅ ꯆꯥꯛ ꯊꯣꯡꯒꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯂꯦꯞꯄꯒ ꯃꯣꯏꯅ ꯂꯥꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯣꯏꯅ ꯀꯥꯞꯄꯦꯕ ꯑꯩ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯍꯌꯦꯡ ꯃꯅꯤꯡꯅ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯗꯣꯏꯕ ꯁꯤꯕꯣ ꯑꯩꯈꯣꯏ ꯄꯥꯁꯦ ꯃꯁꯨ ꯅꯨꯄꯥ ꯎꯕꯒ ꯍꯔꯥꯎꯈꯔꯦ ꯄꯝꯅꯒ ꯆꯪꯉꯛꯏ ꯄꯣꯠꯅꯤ ꯃꯁꯨ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯊꯋꯥꯏꯅꯦꯕ ꯅꯨꯡꯁꯤꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯥ ꯇꯧꯏꯁꯦ ꯑꯃꯨꯛ ꯃꯁꯨꯁꯤꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦꯅ ꯑꯦꯛꯇꯤꯡ ꯇꯧꯏꯁꯦ ꯂꯩꯊꯣꯛꯑꯗꯅ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯕ ꯉꯥꯗꯣ ꯑꯩꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯉꯧꯔꯦ ꯑꯗꯣ ꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯉꯧꯔꯒ ꯊꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯖꯦꯅꯝ ꯍꯤꯟꯖꯥꯡꯒꯤ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯕꯦꯔꯤ ꯍꯥꯞꯄꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯥꯂꯨ ꯁꯦꯝꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯁꯤ ꯃꯔꯤꯟꯒꯥꯅꯦꯕꯀꯣ ꯑꯗꯣ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯁꯧꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯕ ꯍꯧꯔꯦ
ꯑꯗꯣ ꯁꯤꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯔꯤꯕꯥꯔ ꯑꯗꯣ ꯍꯤꯟꯖꯥꯡꯗꯣ ꯃꯊꯦꯜ ꯌꯥꯝ ꯇꯧꯗ꯭ꯔꯦꯕ ꯑꯁꯤꯗ ꯉꯥ ꯃꯔꯤꯟꯒ ꯉꯧꯕ ꯑꯃ ꯑꯗꯩꯗꯤ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃ ꯑꯗꯩꯗꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡꯗꯨꯒ ꯑꯣꯏꯔꯦ ꯂꯦꯕꯨ ꯁꯨꯝꯃꯒ ꯆꯥꯔꯅꯤ ꯑꯗꯨꯗꯅꯤ ꯃꯌꯥꯝ ꯑꯇꯩ ꯃꯊꯦꯜ ꯀꯩꯁꯨꯝ ꯇꯧꯔꯦ ꯑꯗꯣ ꯅꯨꯡꯁꯤ ꯁꯨꯃꯥꯏ ꯄꯔꯤꯕꯥꯔ ꯄꯨꯟꯕꯁꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅꯒ ꯄꯨꯟꯅ ꯆꯥꯗꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥꯒꯤ ꯑꯩꯈꯣꯏ ꯕꯥꯕꯨꯁꯦ ꯀꯩꯅꯣꯝ ꯄꯤꯖꯒꯦ ꯍꯥꯏꯅ ꯊꯣꯛꯏꯑꯕꯀꯣ ꯑꯩꯈꯣꯏ ꯕꯥꯕꯨꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯕꯨ ꯃꯃꯥꯡꯗ ꯆꯠꯈꯔꯦ ꯑꯗꯣ ꯅꯣꯡ ꯆꯨꯕꯒꯤ ꯂꯩꯈꯣꯝꯁꯦ ꯌꯥꯝ ꯍꯣꯝꯃꯦ ꯅꯪ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯂꯩꯔꯛꯎꯁꯦ ꯁꯦ 10 rupees ꯅꯪꯒꯤ ꯁꯃꯣꯁꯥ ꯑꯅꯤꯈꯛ ꯁꯦ 2 samosa ꯈꯨꯜꯂꯨ ꯍꯠ ꯍꯥꯏꯗꯕ ꯌꯥꯔꯣꯏꯁꯦ ꯁꯦ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯍꯥꯏꯌꯨ ꯕꯣꯂꯣ ꯄ꯭ꯂꯦꯟ ꯂꯩꯔꯨ ꯍꯥꯏꯅ ꯃꯣꯕꯥꯏꯜꯗꯗꯤ ꯑꯦꯁ ꯕꯣꯕꯣꯛꯇ ꯄ꯭ꯂꯦꯟ ꯂꯩꯔꯨ ꯍꯥꯏꯅ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯍꯥꯏꯌꯨꯍꯦ ꯃꯌꯥꯡ ꯀꯪꯉꯦꯅꯦ ꯑꯉꯥꯡ ꯆꯥꯗ꯭ꯔ ꯈꯪꯗꯦꯅꯦ ꯆꯥꯔꯤꯃꯤ ꯆꯥꯔꯤꯕ ꯃꯃꯥꯅ ꯆꯥꯛ ꯄꯤꯖꯗꯦ ꯆꯥꯛ ꯆꯥꯗꯕ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯆꯥꯛꯅ ꯆꯥꯕ ꯁꯤꯡꯒꯔꯥ ꯑꯅꯤꯈꯛ ꯆꯥꯛ ꯄꯤꯖꯗꯦ ꯕꯥꯕꯨꯁꯤꯗ ꯁꯃꯣꯁꯥ ꯑꯅꯤꯈꯛ ꯂꯧꯔꯒ ꯑꯣꯏꯅ ꯄꯤꯖꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯍꯩꯕꯅꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯤ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯌꯦꯕ ꯃꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯃꯥꯅ ꯆꯥꯔꯤꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯍꯥꯏꯅ ꯃꯥꯁꯦ ꯈꯪꯉꯦꯕꯀꯣ ꯈꯪꯕꯗꯒꯤ ꯃꯥꯏ ꯆꯥꯏꯒꯁꯦ ꯃꯑꯣꯡ ꯑꯃꯗꯒ ꯏꯁꯇꯥꯏꯜꯒ ꯇꯧꯔꯒ ꯆꯥꯏꯅꯤ ꯅꯣꯛꯅꯤꯡꯕꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯒ ꯏꯕꯥꯏꯒ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯂꯩꯔꯛꯏꯅꯦꯕ ꯀꯥꯔꯄꯦꯠ ꯂꯩꯔꯛꯏꯅꯦꯕꯀꯣ ꯀꯔꯤ ꯀꯥꯔꯄꯦꯠ ꯍꯥꯏꯅꯩ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯁꯤ ꯂꯝꯖꯥꯏꯁꯦ ꯍꯥꯟꯅ ꯀꯥꯔꯄꯦꯠ ꯑꯇꯣꯞꯄ ꯊꯥꯔꯝꯃꯦꯕ ꯑꯗꯣ ꯃꯜꯂꯦ ꯍꯥꯏꯅ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯑꯍꯟꯕ ꯑꯃ ꯂꯩꯔꯛꯏꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯄꯨꯔꯥ ꯊꯥꯗꯣꯏꯅꯦꯕ ꯑꯁꯤ ꯂꯝꯖꯥꯏꯁꯤꯃ ꯀꯥꯔꯄꯦꯠ ꯊꯥꯔꯝꯕꯒꯤ ꯄꯨꯔꯥ ꯄꯀꯥꯁꯦ ꯈꯔꯥꯞ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯊꯥꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯅ ꯁꯤ ꯑꯀꯝ ꯂꯩꯔꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯏꯕꯥꯏꯒ ꯄꯄꯥꯒ ꯇꯧꯅ ꯀꯟꯅ ꯊꯥꯔꯤ ꯑꯗꯣ ꯁꯤ ꯊꯥꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯑꯁꯤꯗ ꯑꯃ ꯁꯥꯏड ꯑꯃ ꯊꯥꯔꯦ ꯁꯥꯏड ꯑꯃꯃꯨꯛ ꯊꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯅꯤ ꯃꯌꯥꯝ ꯁꯤ ꯀꯥꯔꯄꯦꯠ ꯃꯑꯣꯡꯁꯦ ꯐꯖꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛꯄꯨꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯨꯗꯣ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯄꯥꯁꯤꯅ ꯕꯖꯥꯔꯗꯒꯤ ꯑꯀꯞꯅ ꯉꯥ ꯂꯩꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯀꯞꯅ ꯉꯥ ꯊꯣꯡꯉꯦ ꯕꯥꯔꯣꯗꯁꯨ ꯉꯥ ꯍꯧꯖꯤꯛꯁꯨ ꯉꯥ ꯑꯩꯗꯤ ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯃꯁꯨ ꯅꯨꯄꯥ ꯂꯥꯛꯄꯁꯤꯒ ꯑꯩꯈꯣꯏ ꯄꯥꯁꯦ ꯉꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯗ ꯆꯥꯛꯁꯨ ꯊꯣꯡ ꯂꯣꯏꯔꯦ ꯀꯨꯀꯔꯗ ꯑꯗꯣ ꯑꯩꯈꯣই ꯕꯥꯕꯨꯁꯦ ꯀꯩꯗꯧꯋꯤ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯌꯦꯡꯅ ꯂꯩ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯏꯅꯥꯎꯅꯨꯄꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯀꯟꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯀꯩꯁꯨ ꯃꯊꯦꯜ ꯇꯧꯗ꯭ꯔꯦ ꯁꯤꯗ ꯊꯕꯤ ꯑꯃ ꯀꯛꯑ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯂꯦꯕꯨ ꯍꯥꯞꯄꯦ ꯁꯤ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡꯅꯤ ꯑꯗꯣ ꯁꯤꯅ ꯑꯁꯥꯏ ꯅꯨꯡꯊꯤꯟꯒꯤ ꯉꯥ ꯊꯣꯡꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯔꯤꯕꯥꯔ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥ ꯑꯗꯩꯗꯤ ꯁꯤꯗ ꯏꯕꯥꯏ ꯂꯩꯔꯦ ꯁꯤꯗ ꯕꯥꯕꯨ ꯂꯩꯔꯦ ꯑꯗ ꯆꯤꯆꯦ ꯍꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯇꯅꯤ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒꯦ ꯃꯌꯥꯝꯗꯣ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ